Mamang thakta hiram kayada miyam gi mateng pangduna laklaba lop Kangleipak News Tengbang Luf na ngasi Rims Lamfelda anirak suboina blood donation pangthokre. Hauzik lairiba curfew asana maram oiraga ana layengda sizinnagadaba igi awatpa leihandanabagi pandamda lop asigi member singna pangthokpani. Thoram aduda differently able member ama yauna miyoi tara romna EP ki amadi makhatana supi khigani haina lop asigi general secretary AB Saikhomna phongdorakli. Rims Hospital da Kangleipak News Tengbang Lop KNTL Manipur na hojik lairiba COVID-19 na maram moiraga hospital singda akoi e ga waba mayokna lairiba sita khado isu pharabe da bakta nga sisi akoi gi KNTL Manipur gi member kodima singna blood donation camp sinjabani Blood donation hek loibaga loop asige member singna laibaki luraba tanfam asida miyamgi mangzil thaduna ayuk numidang naidana mathau pangthok leba paumi singi damak uripokta leba Tom TV ki office ta mask hand sanitizer amadi gloves na singba polam kya ko sinnaram ki Senior NSDN Khetri Jugindrobu Manipur State Kala Academy ge secretary oina hablakpada Theatre Center Manipur amadi Saidam Khol anina tongan thadorakpa cherol amada nungaiba amadi thagatpa phongdorakli COVID-19 maram oiduna hauzik ani suba Manipur reliefs ta leiriba Manipur rifles ta leiriba Arunachal Pradesh ke doimukta gi taranithoi suba battalion NDRF ke SIKH Badal Giliching Makada ngasi ayuk Tom TV ki office yauna uripok ki ward number 3 amadi taruk ki mafam singda sodium hypochlorite solution kapthoktuna sanitize tawkhre hairiba sanitize tawbagi thabak asi makhatana Imphal East amadi Imphal West ki mi yamna punganba amadi government ki office singda su